Akashvani Imphal R.K.Gorani na pau pajari ahanbada maruiba pau Maras nursing like hidabi komoni mita Mukhyamantri Nongthoman Birena lusing basing baphamda ikai khumna botli Dharma gi chanibi amso harauti amagoloine ngasi Idul Fitr kumai pangthokli Thas ki trama pan ahanba tangda bot thadana gadari bar Lok Sabha mikhal ki damak raija asida CM sabi thabakana chathari amasung Kendri Mapal Thoram Mantri Dr. S.J. Shankar ngasi Mizoram da BJP mirep ki damak bot khonggadawri Maras nursing like hidabi sama humudra mari shubha kumon thorom ngasi Manipur amasung Manipuri wangmada pangthoknari mapung oiba thorom raija gi art and culture gi state archaeology bibhag na sinduna Imphal gi aitihasik oiraba kanglada pangthokhi Maras nursing gi khubamda laisu katpa guard of honor piba gun salute reverse arm amadi last post khongduna lusing basi maphamda minute ani 2 minute lepana thorom basigi mapung oiba sakta moikhi tungda kangla manung laiba nungjreng pukrida tarpan katki Thromada wangang leduna art and culture commissioner M join high jati bijati khaidana apunba Manipur ama sengwatuna tangdu laitaba purakpada Maras nursing laukiba thaudang adu ekhoina tamjaningai oi awasingi makhutagi Manipur kalaba matung langthabalda leirama kangla adu haujiki Imphal kanglada honglakhibani Masig matungda Manipur da khundaminari basingmi tami amatina haina unaba mera hausong mona singba tharom sing nong hodoktuna sei tare khuntakpada mangluraba lamda masigi nachane bising kankhibani Maras nursing lekhidebi sa hundra mari shuba kumon tharomna lakpada Mukhyamantri Nongthoman Biren singna lusing basi maphamda ikai khumna bodlakli warol amada Mukhyamantri hai Manipur gidamak thauna pharaba lusing basina kathoklamba adu ningsingduna leiragani Mage thauna pharaba thaudang aduna lamda masigi meyam da itil people loinana raija sigi dama kathokning bi wakhalon adu pohali Maki paujel da Kendri Mapal Thorom amsong Siksa Raija Mantri Dr. Rajkumar Ranjan Singh na hai Maras nursing na Manipur gi meyam amata oina punsinaba honaramba thaudang ningsing ningai ni masida natana mahang na kathop galoinana leibak asigi dam honaramba sing asi tamjaningai oi Dharma gi chanibi amso harauti amulene ngasi Idul Fitr gi kumai pangthokli ayukta dharma gi obe lining laison pangthokki Manipur dasu tongan phamda Idul Fitr gi thorom pangthokli Imphal pauna pajad leiba Sadar Bazar Jame Masjidta namaz sonki Mantri Pukri Masjid Hafiz Sapta Masjid Golapati Masjid achawa masung Babupara Masjid tasu namaz sonki Numit asina lakpada Raijapal Anusha Uike Mukhyamantri Nongthoman Biren amadi lusingba kayani yaipa paujel pirakli maki paujel da Raijapal Anusha Uike na hai thama chupna sara helurab tungda pangthokadliba senglaba komai asina lakpada lamdamasda laiminariba kanglup khudimangna masin mana oibi wakhalon adu poraktuna nungsi sanaba lamdam ama oirishanu Numit asina lakpada amato oibi wakhalon chachil hanboloina na ing tapa santi leiba lamdam ama poraklasanu Mukhyamantri Nongthoman Biren maki paujel da hai kumai asina lakpada afaba wakhal chenba mi amamam oiba ngambagi thauna adu piba oirishanu kumai asina ekoi masel gi marakta leinariba isil inaw oibigi mari hena sesil handuna tangdu laitaba chakhotpa lamdam ama ohelasi Idul Fitr gi thoromna saruk yaduna Congress losingba Okram Ibobina hai numit asina lakpada mipung khudimak nungsi sanana hingminna haibasi yamnamak tangai fade haukiba thaudok kya kauthokna bagaloina Manipur da hauji tholiba thaudok athuba matamda loisindana ingtapa raija ama oina bhona minarasi Thas ki tarama panda ahanba tangkakda bot thadana gadawriba Lok Sabha mikhal didamak raija asida CM sabi thabakana chathari Imphal jila gi oina mikhal asigi damak absentee voters sing yumthong jangduna bot thadan bi thabak chathari ahanba round gi oina hayang loisingani anishwa round amso lemhuba voters sing jila asigi oina lakleba ningthokaba numita yumthong jangduna bot thada hangani asigi mathakta mikhal asiga mari lenena polling officials sing training chathari Imphal jila gi kendra tarada bot thadana gadori asigi matangda district election officers oidiba jila asigi deputy commissioner Khumanthem Dainana hai jila asigi oina mikhal asi mai pana pangthokna bagidama CM Sabha pumnamak loire Imphal is key assembly constituency tara asi khoi vote asi khoi first phase yawi aduga khoi voting day asi
including special polling stations, internally displaced person ki damakta set up toba sing asi jo khoi loina mapunna 19th April lakadoriba asida voting day oigani asida khoi gi district election officer Imphal East ki maikei digi polling personnel singi second randomization bhawo loire mu duga security personnel gi su deployment gi plan loina maksem saba loire nakoina critical oiba vulnerable oiba polling station sing dasu matik chaba security personnel thambagi arrangement loizare aduna voting day asigi thorang loina mak ayambana loisanjare duga yamna peaceful oiba violence free election oiba adugi damakta sem saba loizare Raizya ge sip electoral officer Pradeep Jana pongdo kibi matung ina raizya asid apon ba polling station lising aniga samapan yangkai mga da bot thadhanagani masi manung da sada yangkai di sensitive polling station ni raizya asid tholib irang na maram oidna relief camp sing da laidi ba mioi lising kunmari sangwa hena bot thadhana ba thorang paikhatle masi gi damak akhana ba polling station na pudra mari hangdokle akhana polling station sing adugi manung da Imphal jila da nipan Imphal jila da mapan Bisnupur da kunithoi tengno Thoubal da ani Kaching da manga Churachandpur da tara manga Kangpokpi da kunmari Tengnopal da mari Jiribam da ama amasung Ukhrul da mari ni Lagliba Lok Sabha mikhal asida Kaching jila gi oina mathok tawgadaba presiding officer amadi polling officer sing anusuba tangka ki training rang loisinkhre Kaching jila gi district information officer na thokpa cherolaman hai April 9 gi hauduna tangkak ani thona DC office complex Kaching da pangthokpa training aduda jila asigi BDO SDC amadi tongan ba official sing saruk yakhi BJP lusing ba musung Kendra Gramantri Amit Shah thas ki tara marida Manipur da lakani thas ki tara mapan da bot thada nagadori ba an ba tangkak ki mikal asigi damak BJP gi mirep thongnau jom basata kumar gi damak bot khomgani Imphal da leba palace compound da mikhal ga mai lena na meeting pangthok na ba sem sabi thabak sathari Griha Mantri gi Manipur khongset asigi yenglaga akan ba sexual tharang lokhatle amarom da lagliba Lok Sabha mikhal asi niyom sumna amsung santi oina pangthok na gida bamak raizya aski mafum kya da police na asat awak sing check tawbagi thabak sathari Imphal jila gi Langol Faifizang da leba mi lena da yum ani sakang dab sangrang numidang mai tharam badagi fire brigade na matam sana laktuna kahena amang ata thoka da bidi kan mangam khre adu maina mak yum amadi kahena maina sakre hairi amarom da Imphal jila ge National Sports University kaktuk maya da 2-inch mortar shell ama phangle tungda lamsang police amasung bomb disposal squad na manang dak palabukta bom adu asoi ngam yaudna pokhai hen khre tabi riba pawasi Akash Bani Imphal dagini Kendra Mapal Thoro Mantri Dr. A.J. Shankar ngasi Mizoram da BJP miram gidama vote khonggodauri mangna dolge manifesto so phongmugaloine na miang mifam amada saruk yagani tungda Mapal Thoro Mantri na pawmisingasu unagani Raizers da Lok Sabha mikhal naksilak pagaloine na tungan ba rajya dal sing na ngamjabi thaduna magi mirep sing gidama vote khomgi thabak kham thengna kankharlakli mikhal asida BJP oina raijagi BJP president Banlal Mukana Mirep Oiri, Joram People's Movement Gina, Richard Banlal Mangai Hai, Congress ki Lalviak Zama Amadi, Mizoram People's Conference ke Rita, Mausumi na Lamba Tengnagani, Raja Sikoina, April Trama Panda Pangtoka Daruan Batangkakta, Mikal Pangtokani, Masida Botar, Lang Nipan Henbana Polling Station, Lishing Amagasani Humdrata Rukta, Bot Tadhanagani. Sahi SK nongju thalak po iroi na Med Department na pre-cyclone exercise am ngarang New Delhi gi mosam baban na pangthokre Med Department gi Director General gi losing makhada pangthokki ba thoromadu da nongju thalak tnge da stakeholders ne lakhol hogoda ba sexual thorangi matang da pre-cyclone season amadi post-cyclone season gi matang da exercise pangthokki Med Department ngasi phawda cyclone forecasting gi matang da paklak ba thabak thoroms gi matang da paluduna Director General na hai National Disaster Management Authority, National Disaster Response Force amadi Indian Armed Forces na mausana thola pa kodong thiba thodosing ding ngak tukna ba honoriba sta Med Department na matam supata mateng pangani Haujik aroi pada maru eba pau amuk hana Maharashtra Nursing Lakhidevi Kumon nimita Mukhyamantri Nongthamam Biren lusing basing mafam da ikai kumna udlakli dharmagi chanebi amasung haraukte amagloine nangasi Idul Fitr gi kumai pangthokli Thas ki trama panda ahan batang kada bot hadana gadori ba Lok Sabha mikhal gi damak raija sida sem sabi thabak kana sathari amasung Kendra Mapal Thoro Mantri Dr. A.J. Shankar ngasi Mizoram da BJP mirep gi damak bot khonggodori pawdo